Loyalam E-PAO tabi bakutima po hitong susmitana namitangi po pizari aham dapat headline. Indo-Myanmar Borderda Leiba Argi Postta Khutlai Paiba Singna Landakhre Mari Sokle. Kangchup Chiruda Leiba IDP Singi account da thazilak liba compensation gi senfam DC da Landakhre. Manipuri Megana Masung I Hemochandra Yauna North East ki single political platform ama semnaba Agartala da Vipam Pangthokre. Pausa do pijari. Indo-Myanmar Borderda Leiba Argi Postta Khutlai Paiba Singna Landakhre Mari Sokle. Ngasi ayuk anganba pung 4 kuntra rom taba matamda Indo-Myanmar Border gi Tengnopal district ki manung chanba Sabolda Leiba ahum suba Argi Postta Khutlai Paiba Singna akan mamongda attack Chathakhre. Thogdogadu AR personal Mari Sokle amagi fibam luna leiri hadi. Pau asina makatana haribada Indo-Myanmar border da mapung oina operate tawa lalawba singda attack adu chathaba oigani. Khutlai Paiba singda attack chathakiba ahum suba Argi Postta si Indo-Myanmar border gi border pillar number 85 amasung 86 ki mayada leibani. Hariba mapung asi Tengnopal district ki Maringthel village amasung Sabol khulgasu yamna naknaba maphamni. Khutlai Paiba sing aduna hariba Argi Postta aduda bomb amasung nongmai round kaya kapsinduna attack adu chatharakibani. Thogdog aduda Assam Rifles ki maikidagi su handuna pungkai amarok nongmai kapnaki. Thogdog aduda Assam Rifles ki personal Mari Asok apanangki Sokle sing adugi manungda amagi phibam luna leiri. Nongmai kapnabagi pau adu phangbadagi ahenba force sing mafam aduda changsilakpadagi Khutlai Paiba sing adu mafam adudagi nantholaga Myanmar rom da chensing ki attack adu kanana chathakibano haiba khangdoknaba jaga aduda makhatana operation chathaba yauna investigation chathaba hokre hadi. Kangchup Chiruda Leiba IDP Singi account da thazilak liba compensation ki senfam DC da handokhragani. State asida hojik thokliba kanglu ki iranga sida barab oiraga yumbai dubda chakraba IDP Sing da pia lengang asida piriba compensation ki senfam asi IDP Sing bu usitabadi mamagi lengang leiri matamda maida dubda chakraba pakagi yum sing doba singda lupa lakh tara pigari haida yada khiba sing adugi dagi hadharaga lupa lakh ahum da pidaba tawda order thokiba asi Kangchup Chirugi IDP Sing da yaba gamloi loinada haidiba senfam adugi ahadba installment oira lupa lising Hobdra Taruk IDP Singi account da kapsilak liba asi Gasiba BPO gi khutagda DC da handokhragari hairaga si press club da pangthokiba paugi bifam abada Kangchup Chiru IDP Singi mahut chiluda Thegu jab deveda ba photokrai bahak makata da haikibada babagi legak leiri matamda Iraq asida baram oiraga Paida tubda chakraba paka Simi paka abasu kachagi yum singi oida lupa lakh tara lupa lakh taret abasu lupa lakh maga piba haire yarakibari Yubai Jaki Bahabasi Publo Lorabadi, Jiro the Gihogadabidi, Loyaba Magta Krabadi, IDP Sing Asi, footpath the plastic of a Kalaga labor that day. Yubai Chakwa Aduda, Lupa Lak, Kror Kayagi, Maljang, Magta Krabadi. Sakara Lemniba compensation ki set from Aduda Hayaba that day Adubo. Biyangi Yanglaga Sakara Lemniba compensation ki set from Aduda Yakibadi, Loyada. Yarakibagi Adugi Batuk Ida, Hadiba set from Sing Adu Piba Horom Labadi. Loyada set from Aduda Yada Duda. Yubai Chakraba Pakagi Yup Sigi or the Lupa Lakh Taragi compensation adu piduda. Sugruda Leiba Iraq Asida by Chakraba Yum Kaya Saba Hokrabadi. Adubo Hosila Liba Pia Lega Asida Babagi Sarkar Batabda Yaraki Bakaya Adu Ona Taidabada. How Kibada Bertareta the order of a Totoda Kangchup Chiruda Leiba IDP Sigi oida Yubai Chakraba Sigi compensation or Lupa Lakh or Piragari Hadibasi IDP Sigu Sitaba Asi Yabagabloi Marab Aduda. Equigi account that Hariba said for Adugi Ahadba installment or that Lupal listing Hobdrabaga Kablariba Sigasiba Hadokragadi Haiki. Manipuri Megana Song I Hemochandra Yauda North East single political platform of a Semnaba Agartala that Vipam Pangthokre. North East Oiba Isukaya Center and Lum the Lodabagi Matagda Apubagi Oiba political platform of a that Tainaba. One North East Unity Makada single political platform of a Semnaba Garang Agartalagi. Astava ground the North East ki Toa Masak Naba Biweke Yauda public gathering of a Pangthokre. Thoram Aduda, Meghalaya, Nagaland, Manipur, Assam, Tripura, Amasung, Darjeeling, the political leader Kaya Amasu Yauki. Manipur the Biao the Sakalaba senior leader Argi Amasu,
Manipur Legislative Assembly the Speaker oiramata natana tangka kayada Minister oiramlaba I Hebo Chandrasu yauki. Aduga Meghalaya ki former Minister abasu oiriba NPP ki Working President James P.K. Sangwa, People's Party Assam ki founder Daniel Langthasa, Nagaland ki former Chief Minister Mohan Lubo Indian Gorkha Jansaktagi Front ki President Ajay Udarwala da chingba miyoy kaya saruk yaki. Mifam aduga mari lenana Tripura ge Tripura Motha Party ki President B.K. Rangkwal na haikibada chahi kharagi mamangda Tripura da leriba indigenous people sing asi amato oina punsinaba party asina achoba thodang lawduna lakhi adubu ngasi di north east leriba issue sing asi thengnana bagi damakta north east asi amata oina punsinbagi tangai fadaba adu leire haida fogdokhi Security Force na KSTP PWZ gi lami manga loinana miyoi ama bomga konana fare Security Force na ngarang amadin nahal Manipur gi tongan mabafam sing da Chathakhre search operation da lalalop KSTP PWZ gi lami mariga loinana miyoi ama bomga konana fare hari Police ki paw asina hai tha asigi kuntarukta Imphal East District ki mafam sing da leiba miyap oil pump sing private school sing amadi government college sing dagi sel khaibada chenabani haiba KSTP PWZ gi miyoi mari masa gi mayum dagi fagakhi Farba miyoi sing adudi kairang maning lekai dagi MD Salim chahi kontra manga hiang thang tara hei konjil dagi hojikna hatagi public hospital manakta leiba MD Ayub Khan Elias Thomas chahi konipan kairang mamang lekai dagi MD Salim chahi kontra manga amadi hatagi public hospital manaktagi MD Ali chahi nifu manga koi Makhoi digi lalolub adugi receipt book amadi mobile phone ani su fagale hari Amaromda ngarang lalolub asimaki lami Khulam Ravindro chahi kontra taruk leifam luker maya lekai dagi leiba miyoi asina masagi mayum dagi fagaki bahak loop adugi anoba lanwi sing recruitment tawuda mapung oina chenei mangondagi so Aadhaar card ama fagatki hari Matam ikan kanadana hengang police station gi manung chanba kontha ahalukta leiba miyoi amasu masagi mayum dagi 36 hand grenade ani mobile phone ama Aadhaar card ama ga konana fagatki Farba miyoi adugi maming Yumnam Chandra Elias Bobi chahini funi thoi kawi hari Transgender social activist Malem Thogap Assam Yorakhre Kangluki irang bayong nariba Manipur da tangdo leitaba phibam ama hanjil halu haida paujel puduna Delhi dagi Imphal tamda cycle thoroki ba transgender social activist Malem Thogap gasi ayuk Assam gi Kokarjar district ta thongnakhre Malem Thogap Assam da Lansal Lictringe Nubit Mapadi Chopda West Bengal gi Kolkata da amasung North Bengal gi Tonga district tarukta cycling for Manipur peace haiba Manipur gi makhada mapung fada peace campaign chathaki Bahaki khongjak aduga bari leidena state adugi governor CV Anand Postta Manipur da housing thokliba crisis asigi batangda puna hotnabidetuna Bengal gi government amasung miyamda pangba yaba mateng pangbiyu haina haizaki Makhatana Manipur Heart to West Bengal soil let's join hand for peace and harmony haiba Timda placard paiduna state adugi assembly mabangda suleptuna labida chathok chachin tawriba miyoi shingi miyamgi pukning su chingshiki Loyalam Changchan Police Station ki team district asimakta da leiba National Federation of Insurance Field Workers India ki team Manipuri in Kolkata ki team Prathantak Promoting Active Citizenship Kolkata ki team Jalpaiguri ki district administrative ki team Siliguri Manipur ki team amasung Alipur Dua district police ki team yauna state asigi tongan ba sinfam da leriba miyoi kayana makhal makha kaya gi mating panglaki hari Asia container asi unta pungkup ligai batam ngasi dagi chahi lising contractor ki mamangda hauramba ariba batam gi wagi faucet chirang tunel lagi fangle ngasi dagi chahi lising contractor ki mamangda Asia container asi unta pungkup tuna larigai batam da hauramba ariba batam gi wagi faucet ama Imphal West ki chirang tunel lagi Birban Sahani Institute of Paleo Science BSIP ki team amana field survey chathabada phangba ngamkhre BSIP asi Department of Science and Technology gi Autonomous Institute amani wa haiba kangbu asi mahausana masigi ahoba matangi saruk amasung fibers tissue sing asi yamna thuna kaigali loinana masigi fossilization gi processing asi kuina leiba ngamde adunpu yamna ngalibadi BSIP gi researchers sing asina chirangi turel gi phangkiba wagi fossil asidi magi mawong matawsing adu kaidana lerama thingna kibani asini
Asia continent asi unna pungko kuptuna leringai matamda horamba wasing asi manamasing chaba sa sing dagi ngakthoknaba tingkhang panba wasing horami haibasi chirang turel dagi phangkiba tingkhang panba wagi fossil asina ihan hanba khudam oire laboratory analysis ki matung ina hariba chirang turel dagi phangkiba wagi fossil asi genus Immunobombusagi species oigani hari amaromda Press Information Bureau gi matung ina Asia continent da ngallingai matamda tingkhang panba wasing horamba asina continent asigi botanical history da anauba chapter ama iba yaragani amaromda Asia continent asina unna pungkum kuptuna leiringai yamna inglingai matam amasung kangsilaktuna kangphagi lam olaktuna climate ahong malaklaba matamda Europe yauna malemgi tongan tongan mafam singda hoba wasing asi mutkibani chirang dagi nongna phangkiba wagi fossil asina ulibadi unna pukumkumtuna lerigai matamda malemgi oina wa asi pak sana hoba ngamamle adubo North East India asi tongan tongan bapambi singi mafam ama oina leramki BSIP gi research S Vatia P Kumari NH Singh amasung CV Vasbagi Maikedi Fodokibada, Ariba Matamgi Wagi fossil Fangbangam Kiba Asida, Bamboo Evolution Amasung, Regional Climate History Marab the Kangna Honamada, Anobo Mayon, Amat Lakpa Horagani Hari. Fibam Tina Solaba, National Highway number 137A, Payalabi, Chayoli Pani Manuda, Labi Semagi Tabak, Michael Kadamani, Hana, National Human Rights Commission Direction B. Craig. Mayalambi Haraga Kangnaba National Highway number 137A gi phibam soklaba lambi asi Chayoli Pani Manungda National Highways Authority of India NHAI na thabai paikhatkadabani haina National Human Rights Commission direction pikre National Human Rights Commission pikiba direction amada Manipur gi maru oiba lambi singi manung amoriba National Highway 137A Mayalambi gi phibam ka hena phataba maramna Lambi asibu lifeline oriba khunja singi pusida khudong theningai orapadagi masibu yangsinaba mayang Imphal thana wangkhai lekadagi activist Asem Rosan complaint ama thaki madugi matung tarakpada National Human Rights Commission complaint asigi khudam changdam photo CPZRA MS registration amadi speed post ki prof na chingba yauna yengsilaba matungda National Highways Authority of India gi chairman da thabak asi khudaktagi pakhanaba document sing thaduna direction asi pikibani maru oina authority na chayoli pangi manungda lambi sembagi thabak paikhatpa matamda complaint tawriba miyoi asi yawgadabani amadi miyoi asi da thabak paikhatle habagi pawsu pigadabani haina NHRC gi law division na ngara cherol amasu thokrai Panba yabadi complainant oriba Asem Rosana Ministry of Road Transport and Highways da CPZRAMS amadi speed post ki khutangda lambi asigi complaint thabat lekrabani adubu thabak to onthorok taba maramna National Human Rights Commission da insiminaba complaint tawkhibani Game Village ki quarter singda sakhangdaba miyoi singna kihan khangan bagi thabak chatharamba lengakna laukhapam thopa thabak laukhapiyu haina phongdorakli Game Village da masakhangdaba miyoi singna ehing nongyai da changlaktuna micham huba amadi aki akhang nanghan bagi thawung chatharakliba asi athuba matamda mari lenaba department singna matik chaba cherak piyu haina uripok apumba lukki secretary Samom Drubna phongdokrai wafam asing asi Major Khulda Leiba Manipur Press Club ki thangjing hola pawmi singa unabagi mifamda mahakna phongdokibani mahakna makatana hai chaliba tha asiki tang kun manga amadi kun taruki lonaba ahingda maitai lon sengna thoktaba mamai mamit khumjinba masak maming khangdaba miyoi kharana Game Village Zone 3 da leiba A quarter number 56 65 66 77 71 72 amadi 73 asigi get chongsilaktuna changlaklaga quarter sing asida leriba imungi miyosingda wahong pahong chathaba amadi nupi angangda damka tawba masa soktuna inmagi thabak phawba chathaba nupa singda kihan khanganmagi thawong asi yamna laibak thibani quarter sing asida leriba miyoi singda wahong pahong tawbige harabasu mari lenaba police station gi team yauraga niyam chumda wahong pahong tawbibadi kaide haida phongdokhi Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Arobada maroiba paw amuka hada pizari Indo-Myanmar Borderda Leiba Argi Postta Khutlai Paiba Singna Landakhre Mari Sokle Kangchup Chiruda Leiba IDP singi account da thazilakliba compensation ki send from DC da handokre Manipur ki began amasung I Hemochandra yauna North East ki single political platform ama semnaba Agartala da mipang pangthokre
Matang asida Loyalam E-PAO na numitangi pao bibil lezare tabili ba khudimako amuka hana kurumjani.